ꯍꯧꯖꯤꯛ ꯂꯧꯕꯤꯔꯁꯤ ꯄꯨꯋꯥꯔꯤꯗ ꯉꯁꯤ ꯀꯨꯝꯖꯥ 2008ꯀꯤ ꯅꯕꯦꯝꯕꯔ 5ꯗ ꯃꯅꯤꯄꯨꯔ ꯍꯦꯟꯕꯣꯜ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯁꯤꯟꯗꯨꯅ ꯈꯨꯃꯟ ꯂꯝꯄꯥꯛ ꯁ꯭ꯄꯣꯔꯠꯁ ꯀꯝꯄ꯭ꯂꯦꯛꯁꯇ ꯄꯥꯡꯊꯣꯛꯄ 28ꯁꯨꯕ ꯁꯦꯅꯤꯌꯔ ꯃꯦꯟꯁ ꯑꯦꯟ ꯋꯤꯃꯦꯟꯁ ꯁ꯭ꯇꯦꯠ ꯂꯦꯚꯦꯜ ꯍꯦꯟꯕꯣꯜ ꯇꯣꯔꯅꯥꯃꯦꯟꯠꯀꯤ ꯐꯥꯏꯅꯦꯜ ꯃꯦꯆꯇ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯁ꯭ꯄꯣꯔꯠꯁ ꯀ꯭ꯂꯕꯅ BBA ꯃꯌꯥꯡ ꯏꯝꯐꯥꯜꯕꯨ ꯄꯥꯟꯖꯟ 32-19ꯗ ꯃꯥꯏꯊꯤꯕ ꯄꯤꯗꯨꯅ ꯆꯦꯝꯄꯤꯌꯟ ꯇ꯭ꯔꯣꯐꯤ ꯂꯧꯈꯤ꯫ ꯀꯨꯝꯖꯥ 2008ꯇ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯃꯥꯡꯑꯣꯏꯅꯅ ꯑꯄꯨꯟꯕ ꯀꯪꯂꯩ ꯁꯤꯟꯅꯥꯏꯕꯤ ꯂꯨꯞꯅ ꯁꯤꯟꯗꯨꯅ ꯏꯝꯐꯥꯜꯒꯤ GM ꯍꯣꯜꯗ ꯅꯨꯃꯤꯠ 5ꯅꯤ ꯆꯠꯊꯒꯗꯕ ꯑꯅꯤꯁꯨꯕ ꯀꯪꯂꯩ ꯅꯤꯉꯣꯜꯁꯤꯡꯒꯤ ꯈꯨꯗꯣꯜ ꯍꯦꯟꯗꯂꯨꯝ ꯑꯦꯛꯖꯤꯕꯤꯁꯟ ꯀꯝ ꯁꯦꯜ ꯍꯧꯗꯣꯛꯈꯤ꯫ ꯏꯁꯥꯒꯤ ꯄꯣꯠꯊꯣꯛ ꯁꯤꯖꯤꯟꯅꯕꯅ ꯆꯥꯎꯈꯠꯄ ꯄꯨꯔꯛꯀꯅꯤ ꯍꯥꯏꯕꯁꯤꯅ ꯑꯦꯛꯖꯤꯕꯤꯁꯟ ꯑꯁꯤꯒꯤ ꯃꯄꯨꯡ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯅꯤ꯫ ꯀꯨꯝꯖꯥ 2008ꯇ ꯃꯤꯇꯩ ꯏꯔꯣꯜ ꯏꯌꯦꯛ ꯂꯣꯏꯁꯤꯟꯂꯣꯟ ꯑꯄꯨꯟꯕ ꯂꯨꯞ ꯃꯤꯂꯥꯅꯒꯥꯔꯤꯒꯤ ꯅꯝꯕꯔ ꯄ꯭ꯂꯦꯠꯁꯤꯡꯗ ꯃꯈꯥ ꯇꯥꯅ ꯃꯤꯇꯩ ꯃꯌꯦꯛꯅ ꯏꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤ꯫ ꯂꯨꯞ ꯑꯁꯤꯅ ꯀꯨꯝꯖꯥ 2005ꯗꯒꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯇ ꯃꯤꯇꯩ ꯃꯌꯦꯛꯄꯨ ꯁ꯭ꯀꯨꯜꯁꯤꯡꯗ ꯇꯝꯍꯟꯅꯕ ꯑꯀꯟꯕ ꯃꯑꯣꯡꯗ ꯇꯛꯁꯤꯟꯗꯨꯅ ꯂꯥꯛꯈꯤ꯫ ꯀꯨꯝꯖꯥ 2008ꯇ ꯏꯟꯗꯤꯌꯥꯗ ꯏꯟꯇꯔꯅꯦꯠ ꯄ꯭ꯔꯣꯇꯣꯀꯣꯜ ꯇꯦꯂꯤꯚꯤꯖꯟ IPTV ꯑꯃꯁꯨꯡ ꯑꯦꯂꯥꯏꯠ ꯁꯔꯚꯤꯁꯁꯤꯡ ꯂꯤꯡꯈꯠꯅꯕꯒꯤꯗꯃꯛꯇ ꯔꯤꯂꯥꯌꯟꯁ ꯑꯅꯤꯜ ꯗꯤ ꯑꯝꯕꯥꯅꯤ ꯒ꯭ꯔꯨꯞꯀ $1 ꯃꯤꯂꯤꯌꯟ 500 ꯂꯨꯄꯥ ꯕꯤꯂꯤꯌꯟ 18.8ꯀꯤ ꯌꯥꯅꯕ ꯑꯃ ꯄꯨꯔꯛꯂꯦ ꯍꯥꯏꯅ ꯃꯥꯏꯀ꯭ꯔꯣꯁꯣꯐꯠꯅ ꯂꯥꯎꯊꯣꯛꯈꯤ꯫ ꯀꯨꯝꯖꯥ 2008ꯇ BJPꯒꯤ ꯂꯨꯆꯤꯡꯕ ꯑꯃꯁꯨꯡ ꯍꯥꯟꯅꯒꯤ ꯑꯦꯛꯁꯇꯔꯅꯦꯜ ꯑꯦꯐꯤꯌꯔꯁ ꯃꯤꯅꯤꯁꯇꯔ ꯖꯁꯋꯟꯠ ꯁꯤꯡꯍꯅ ꯁꯤꯟꯕ ꯆꯥꯛꯂꯦꯟꯗ ꯀꯥꯅꯤ ꯌꯥꯟꯁꯤꯟꯕ ꯃꯍꯤ ꯃꯤꯌꯥꯝꯗ ꯄꯤꯊꯛꯈꯤ ꯍꯥꯏꯕ ꯋꯥꯀꯠ ꯑꯃ ꯊꯤꯖꯤꯟꯅꯕ ꯁ꯭ꯄꯦꯁꯦꯜ ꯅꯥꯔꯀꯣꯇꯤꯛ ꯀꯣꯔꯠ ꯑꯃꯅ ꯔꯥꯖꯁꯊꯥꯟ ꯄꯨꯂꯤꯁꯇ ꯈꯪꯍꯟꯈꯤ꯫